Incredible Story Manipur na ngasisu aigi nuksiraba viewersingidamak handakta ikuikuidana November gi date 29 da release tawkiba Moana 2 gi movie puduna laksari. Hairiba movie asi family adventure da base tawba animation movie amani. Movie asina fangkiba rating khara pallabada IMDb rating da 10 gi manungda 7.1, Rotten Tomatoes ta 62%, Metacritic ta 58%, Google users na 85% like pikiba movie amani. Fare adudi mayam movie asigi samlapa wari pandabida movie romda oina mai onsilasi. Movie asina horokbada ikoina Moana asi magi island aduna taba atopa island amagi mathakta leptuna horn ama khongammi. Matam asida mana thajarami adudi magi khungang asida leiriba miyoi sing asi nataba atopa khungang kayadasu miyoi kaya ama leiramgani haiba asi. Aduga mafam asigi island asida mana lakliba asisu mafam asida mana leiramgani haiduna thajariba miyoi sing adubu thinabagidamak laklibani. Asumna leirambadagi mana sing adudagi ondarakpa matamda akaiba tengkot amabu thengnarami. Akaiba tengkot adu mana paikhatuna yengba matamda island amasu jeami. Aduga island aduda star amasu thoami. Island adugi akoibada miyoi kaya amasu leibagi saktam adu uba fangi. Madu pumnamak uba matamda Moana aduki matik yamna haraurami. Asumna tawduna magi hi masa adu tongduna magi island aduda laami. Aduga mana lakpa matamda magi island aduda leiriba miyoi sing aduga thengnarami. Matam aduda magi mapana Moana gi mafamda asumna hairami hantak mukti nang kari amata phangdabida mafam asida laklabra haiduna. Mapana asumna hairakpa asida Moana na mana fanglakpa tengkot masa adubu puthokduna mapagi mafamda ulami. Aduga asumna hairami aina porakliba tengkot asi aikhoigi island asida phangba tengkot nate atopa aina chatluriba island adudagi porakpa tengkot ni. Matam asida Moana na hainingliba asi makhoigi island asida leiba nataba atopa island da leiba miyoiba singna sijanaba tengkot ni haibadu mapagi mafamda takninglibani. Aduga amuksu Moana na mapagi mafamda makhatana asumna hairami karigino khangde aina asukyamna kuina chatpa matam asida makhoi miyoiba sing asi amata thengnadriba asi. Adubu tengkot asida jekliba map asigi matung ina star asigi manakta star asigi maikai tamna chatpa taragadi makhoi sing adu soidana thengnagani haiduna. Asidagi mapagi mafamda Moana na star asibu aikhoina thidaba yade haiduna hairami. Makhoina asumna wari sanaduna leiringai matam asida Moana gi machanupi adu mafam asida laami. Aduga Moana gi mafamda asumna hairami nang nahan makhai aikhoigi mafam asida leitabi kadaida chatuna leirubage haiduna. Machanupi gi mafamda Moana na asumna hairami aina nakhoi mayambu thaduktuna chatluriba asi numit humni khaktani. Matam maduda Moana gi machanupi aduna Moana gi mafamda aigi gipti karaino haiduna hanglakpa matamda Moana na ngasai atopa island adudagi porakiba tengkot adubu machanupi adugi mafamda magi gipni haiduna pirami. Moana gi machanupi aduna Moana gi mafamda asumna hanglami nangna aingonda piriba tengkot asina karibu kanagadoino haiduna. Matam asida Moana na magi machanupi amadi tengkot aduga punna cave amagi manakta poraami. Aduga cave adugi manungda sanglaba matungda Moana na machanupi gi mafamda asumna hairami akaiba tengkot asigi kanaba aikhoida kaya marom ama lei. Aduga mafam asini aikhoigi ancestor. Moana asi makhoigi khwaidagi mako oiramba tautai basagi typeta atopa island kaya amada chattuna makhoigumba miyoiba sing leibra haiduna thiba chatpa adu oirami. Tautai basa hairiba nupa asina Tifidi gi heart adubu hurandringei gi mamang mafam asida leiriba island mayam asibu loina connect taunaba taurami. Adubu tautai basa asi island sing asi loina connect tauba loiba ngamdringeida adumak sikre. Maram asina hojikti tautai basana tauge khalamba thabak adugi journey adu Moana na makha chathagadoribani haiduna machanupi adugi mafamda Moana na wari lirami. Asidagi machanupi na Moana gi mafamda asumna hairami nangna hairiba thabaksing adu mawida hairaga kok tauhanba kaidawbage haiduna. Asidagi matang asida aikhoida mawibu uba fangi mahak asi hojik yamna chauraba nonglei nungsit amagi marakta changduna chauraba portal amada thoklakpa asi aikhoina uba fangi. Portal adugi manungdagi hek tholakpaga mawina mafam aduda asumna laurami adudi ai mafam asida nakhoiga lan soknanabagidamak lakpa nate. Aidi island amada chatnabagidamak portal amatangbo hangbiyu. Aduga hangliba portal aduda adumak atopa island aduda chachakhige haiduna mawina mafam aduda laurami. Asidagi nupi amagi khonjenda mawigi mafamda asumna hairami nangna hojik nakhoigi boss ki mayokta thabak kaya ama tawduna problem kaya ama thoalibani haiduna.
Asidagi amuk Mawina nupi adugi mafamda asumna hairami mafam asida problem kaya ama thoaliba sidi aina thoanba nate nalo na loina thoanbani nupi aduna amuk Mawigi mafamda asumna hairai nangna nalo hairiba asidi lai amani aduna karigumba nangna nalogi mayokta thabak kaya ama tawba taragadi nang amadi mauna na khoi ani asi nalo na soidana manghankragani hairami asidagi Mawina asumna hairai mafam asida thokliba problem asidi nalo amadi aikhoi anigi marakta thokpa problem ni aduga karigi damak maunabu jawhalaklibano haiduna asumna hairaba matungda mafam aduda attack tawkhirami asidagi aikhoida amuk maunabu amuk uba fangi makhoigi island asida festival gumba macha ama pangthoami maunagi mapana maunagi mafamda asumna hairami ngasigi numit asi yamna tangba numit amani hairiba ngasigi numit asida makhoigi journey asi aduki matik yamna sangna chatpa ngamba miyoi aduda title ama pirami title adubu piriba numit adu ngasini aduga title adugi mamingna alta tight kawi aduga amuk mapana maunagi mafamda makhata na asumna hairami sahi kayagi matungda ngasi amuk nang asi ihan hanba alta tight title adu phanggadoribani aduga hairiba title asi nang accept tawba pambra haiduna hairami asidagi mathangi sinda makhoigi island adugi hall gumba achoba mafam amada mauna amadi mapaga loinana khungangi miyoi kharaga famduna leirami aduga maunagi mafamda title adubu pinabagi damak maunagi mapa amadi khungang adugi miyoi khara aduna ritual pangthoami ritual asibu mapung phanabagi damak maunana makhuta kawa kauba pot ama pairami asumna tawringai matam asida mafam aduda atiyadagi braja taraktuna makhoigi hall aduda faujalaklami asumna lightning aduna hekta selakpa adudagi maunagi masada bijal amabu uba fangi bijal aduda tautai basa adu mana chatlambar journey adu mapung phaba adu aikhoina uba fangi aduga mana thawan michak sing adugi lambi adusu thiba fanglabani adubu khanghaudana mafam aduda akanba storm ama laktuna makhoigi board adubu mathong maram khangan khiramde asidagi mauna adu atopa bijal amada amuk laami matam asida maunana leiriba mafam asi makhoigi island asigi future gi island aduda leirami hairiba matam asidadi makhoigi island asi yamna ingna chikna leibagi fibam adu uba fangi matam asida tautai gi thawai adu tholaktuna maunagi mafamda asumna hairami aikhoigi island asi future da asigumna kana amata leitabida leigadoribani haiduna karigumba aikhoina mi leinaba atopa island adu thiba fangdrabadi aikhoigi island asi tungda future da asigumba fibamda oirakani hairami hairiba star jakpa island asina makhoigi island mayam asigi connect tawgadoriba mafam adu oirami adubu tautai na hairiba sing asi maunana kari amata gyan tadre haiduna tautai gi mafamda hairami asidagi tautai na maunagi mafamda asumna hairai tipiti gi heart adudi nangna piba adudi haurakwa khaktani adugi su mathakta nang asi hojik akanba nonglei nungsit kaya amasu mayoknagadoribani aduga nangna hojik mochi pitu hairiba island asi phangnaba thidaba yade aduga mochi pitu hairiba island asinani leiriba island mayam asibu loina connect tawna hangadoriba asi asidagi maunana amuk hairami adudi hairiba mafam adu phawba aina matau karamna yogadobano haiba asi aina khangde haiduna adudagi tautaina amuk hairaami atiyada pairiba mai aduna nangi lambi soidana takadoribani haiduna asumna hairamlaba matungda tautai adu mafam adudagi mangkhirami asidagi maunana gyan tarakpa matamda magi mama amadi mapa adu magi manakta leirami aduga maunana mama amadi mapagi mafamda asumna hairami mochi pitu hairiba island asi phangnaba thidaba yade haiduna asidagi khungang aduda leiriba miyoi singi mafamda mochi pitu hairiba island asigi maramda hanglami asidagi mochi pitu hairiba island asigi maramda hairai mochi pitu hairiba island asi leiriba island mayam asibu loina connect tawna hangadoriba island aduni haiduna adubu hairiba island asi yamna kallaba nonglei nungsit amada mangkhirami aduga mafam aduda lakliba nonglei nungsit adu god nola hairiba asin thoalibani asumna mana tawrabadi mafam asida leiriba island gi miyoi sing asi tokai tokai na loina leina halabadi magi power asi hena kankhalakani haibasi mana thajarami asigi damak mafam aduda yamna kallaba nonglei nungsit ama tawhanduna mochi pitu hairiba island asibu mafam khangdana manghankhibani adubu mafam asida leiriba ancestor sing asina khanariba asidi mochi pitu hairiba island asigi mafamda miyoiba amatangnabu yauba ngamlagadi mafam aduda thamliba curse adu manghanba ngamgadoribani haiduna aduga mafam aduda thanamba connection sing adu fajana maipakna semjanduna mafam asida leiriba island sing asibu loina connect tawduna
ꯄꯨꯟꯁꯤꯟꯅꯅ ꯂꯩꯕ ꯑꯗꯨ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯧꯅꯥꯅ ꯃꯈꯣꯏꯒꯤ ꯑꯇꯤꯌꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯉꯥꯟ ꯑꯗꯨ ꯑꯇꯤꯌꯥ ꯃꯊꯛ ꯑꯗꯨꯗ ꯄꯥꯏꯈꯤꯕ ꯑꯗꯨ ꯃꯧꯅꯥꯅ ꯎꯔꯝꯃꯤ꯫ ꯃꯉꯥꯟ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯧꯅꯥꯅ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯃꯊꯛꯇ ꯄꯥꯏꯔꯤꯕ ꯃꯉꯥꯟ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯇꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯧꯅꯥꯒꯤ ꯃꯃꯥꯅ ꯃꯧꯅꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯖꯔꯅꯤ ꯑꯁꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯁꯤ ꯃꯧꯅꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅꯗꯤ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯧꯅꯥꯁꯨ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯕꯣꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯧꯅꯥꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯐꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯧꯅꯥꯅ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅ ꯀꯅꯦꯛ ꯇꯧꯍꯟꯒꯅꯤ, ꯑꯗꯨꯒ ꯑꯩꯁꯨ ꯁꯣꯏꯗ ꯉꯥꯝꯗꯅ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯗꯒꯤ ꯃꯧꯅꯥꯒꯤ ꯃꯃꯥꯅ ꯃꯧꯅꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯍꯟꯗꯛ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯅꯊꯟꯗ ꯆꯠꯀꯅꯨ, ꯅꯪꯒ ꯂꯣꯏꯅꯒꯗꯧꯕ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯈꯔꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯧ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕ ꯃꯤ ꯑꯃꯅꯦ, ꯐꯥꯔꯃꯔ ꯑꯣꯏꯕ ꯃꯤ ꯑꯃꯒ ꯃꯣꯅꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯄꯨꯔꯝꯃꯤ꯫ ꯃꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯋꯥꯔꯤ ꯂꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯑꯣꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯧꯅꯥꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤꯅ ꯃꯧꯅꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯜꯂꯛꯈꯤꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗꯒꯤ ꯃꯧꯅꯥꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨꯕꯨ ꯑꯣꯁꯤꯟ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯧꯅꯥꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯃꯨꯗ꯭ꯔ ꯑꯁꯤ ꯃꯥꯒꯤ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯃꯨꯗ꯭ꯔ ꯑꯗꯨꯒ ꯃꯧꯅꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯒꯁꯨ ꯐ꯭ꯔꯦꯟ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯧꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯀ꯭ꯔꯤꯎ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯃꯇꯦꯛ ꯑꯃ ꯊꯤꯟꯗꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯆꯠꯂꯤꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯋꯤꯁ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯛꯑꯝꯃꯤ꯫ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯥꯎꯏ ꯑꯁꯤ ꯃꯇꯪꯒꯤ ꯀꯧꯕ ꯗꯦꯃꯤꯒꯣꯗ ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕ ꯐꯪꯏ꯫ ꯑꯗꯨꯒ ꯃꯥꯎꯏꯅ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯍꯨꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯕꯁꯨ ꯁ꯭ꯂꯥꯏꯝꯒꯨꯝꯕ ꯃꯍꯤ ꯑꯃ ꯊꯥꯗꯔꯛꯇꯨꯅ ꯃꯥꯒꯤ ꯍꯨꯛ ꯑꯗꯨꯒꯤ ꯃꯅꯥꯛ ꯐꯥꯎꯕ ꯌꯧꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯧꯅꯥ ꯑꯗꯨ ꯃꯥꯒꯤ ꯀ꯭ꯔꯤꯎꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕ ꯃꯉꯥꯟ ꯑꯗꯨꯗ ꯐꯣꯂꯣ ꯇꯧꯗꯨꯅ ꯆꯠꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯁꯨꯝꯅ ꯃꯉꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯉꯥꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯄꯥꯏꯁꯜꯂꯛꯇꯨꯅ ꯃꯉꯥꯟ ꯑꯗꯨꯗ ꯊꯦꯡꯖꯤꯟꯗꯨꯅ ꯀꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯍꯥꯏꯕ ꯈꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯃꯨꯗ꯭ꯔ ꯑꯗꯨꯅꯗꯤ ꯃꯈꯣꯏꯕꯨ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯄꯨꯕꯤꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯥꯀꯥꯃꯣꯔꯥꯒꯤ ꯑꯣꯏꯕ ꯁꯤꯞ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯧꯅꯥꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯁꯣꯏꯗꯅ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯧꯅꯥꯅ ꯈꯜꯂꯝꯕꯗꯤ ꯀꯥꯀꯥꯃꯣꯔꯥꯒꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯥꯀꯥꯃꯣꯔꯥꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯑꯥꯏꯂꯦꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯕꯣꯠ ꯃꯆꯥ ꯑꯃꯕꯨ ꯊꯅꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯥꯏꯂꯦꯟ ꯃꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯣꯟꯁꯇꯔ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯥꯀꯥꯃꯣꯔꯥ ꯍꯣꯏꯅ ꯄꯤꯔꯤꯕ ꯕꯣꯠ ꯃꯆꯥ ꯑꯁꯤ ꯃꯣꯟꯁꯇꯔ ꯑꯆꯧꯕ ꯑꯁꯤꯒꯤ ꯃꯐꯝꯗ ꯄꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯃꯣꯟꯁꯇꯔ ꯑꯆꯧꯕ ꯑꯁꯤꯅ ꯀꯥꯀꯥꯃꯣꯔꯥ ꯍꯣꯏꯅ ꯄꯤꯔꯤꯕ ꯕꯣꯠ ꯃꯆꯥ ꯑꯁꯤꯕꯨ ꯆꯞꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯧꯅꯥ ꯍꯣꯏꯅ ꯊꯧꯔꯤꯕ ꯕꯣꯠ ꯑꯁꯤꯁꯨ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯁꯨꯃꯛ ꯊꯧꯖꯟꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯀꯥꯃꯣꯔꯥ ꯍꯣꯏꯒꯤ ꯕꯣꯠ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯅꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤ ꯀꯥꯀꯥꯃꯣꯔꯥ ꯍꯣꯏꯒꯤ ꯕꯣꯠ ꯑꯗꯨꯗ ꯄꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯀꯥꯀꯥꯃꯣꯔꯥ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯧꯅꯥ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗ ꯀꯔꯤꯒꯨꯝꯕ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯅꯕ ꯄꯣꯠꯁꯛ ꯈꯔꯕꯨ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯍꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯧꯅꯥꯒꯤ ꯕꯣꯠꯇ ꯌꯦꯛꯂꯤꯕ ꯃꯣꯆꯨ ꯄꯤꯇꯨꯒꯤ ꯑꯣꯏꯕ ꯃꯦꯞ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯣꯏꯅ ꯃꯣꯆꯨ ꯄꯤꯇꯨꯒꯤ ꯃꯦꯞ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤ ꯍꯥꯟꯅ ꯂꯣꯏꯅ ꯃꯃꯥꯡꯉꯩꯗꯗꯤ ꯀꯅꯦꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯑꯥꯏꯂꯦꯟ ꯑꯃꯁꯨ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯗꯨ ꯃꯣꯆꯨ ꯄꯤꯇꯨꯅ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯂꯩꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟꯁꯤꯡ ꯑꯗꯨ ꯂꯥꯏ ꯑꯗꯨꯅ ꯂꯣꯏꯅ ꯀ꯭ꯔꯁ ꯇꯧꯗꯨꯅ ꯂꯣꯏꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯇꯥꯍꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯑꯦꯟꯁꯦꯁꯇꯔꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯥꯏꯂꯦꯟ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫
ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯃꯥꯡꯗ ꯈꯜꯂꯨꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯣꯟꯁꯇꯔ ꯑꯆꯧꯕ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏꯒꯤ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯌꯧꯕ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯈꯣꯏꯒꯤ ꯑꯥꯏꯂꯦꯟ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯁꯦꯠꯇꯣꯛꯇꯨꯅ ꯂꯩꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯀꯥꯃꯣꯔꯥ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯧꯅꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯣꯆꯨ ꯄꯤꯇꯨ ꯑꯥꯏꯂꯦꯟꯒꯤ ꯂꯝꯕꯤ ꯑꯗꯨꯕꯨ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯧꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯧꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯧꯅꯥꯒꯤ ꯃꯐꯝꯗ ꯉꯁꯥꯏ ꯃꯧꯅꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯐꯥꯔꯃꯔ ꯑꯣꯏꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯁꯤ ꯖꯥꯏꯟ ꯃꯁꯟ ꯑꯃꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯋꯤꯛꯅꯦꯁ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯋꯤꯛꯅꯦꯁ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯕꯗꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯗꯨ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯀꯀꯥꯃꯣꯔꯥ ꯍꯣꯏꯅ ꯃꯈꯣꯏꯕꯨ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯤꯕ ꯑꯁꯤ ꯐꯅꯕꯒꯤꯗꯃꯛ ꯂꯥꯏꯝꯒꯤ ꯑꯣꯏꯕ ꯃꯣꯟꯁꯇꯔ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯠꯍꯟꯕꯗꯒꯤꯗꯤ ꯃꯧꯅꯥ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯝꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯈꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯀꯀꯥꯃꯣꯔꯥ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯇꯥ ꯑꯃꯗ ꯃꯍꯨ ꯑꯗꯨ ꯍꯥꯞꯇꯨꯅ ꯃꯧꯅꯥꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯀꯥꯃꯣꯔꯥ ꯍꯣꯏꯒꯤ ꯁꯤꯞ ꯑꯗꯨꯒ ꯃꯧꯅꯥ ꯍꯣꯏꯒꯤ ꯕꯣꯠ ꯑꯗꯨꯒ ꯄꯨꯟꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯌꯥꯒꯨꯝꯕ ꯃꯈꯨꯜ ꯑꯗꯨꯗ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯧꯅꯥꯅ ꯑꯆꯧꯕ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯋꯤꯛꯅꯦꯁ ꯄꯣꯏꯟꯠ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯈꯥ ꯑꯗꯨꯗ ꯍꯣꯜ ꯑꯃ ꯁꯦꯝꯃꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯣꯜ ꯑꯃ ꯁꯦꯝꯃꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯗꯨ ꯃꯈꯥꯗ ꯇꯥꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯑꯗꯨꯁꯨ ꯃꯈꯥ ꯑꯗꯨꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯀꯀꯥꯃꯣꯔꯥ ꯍꯣꯏꯒꯤ ꯆꯤꯞꯀꯤ ꯃꯆꯥꯅꯨꯄꯥ ꯀꯣꯇꯨ ꯑꯗꯨꯅ ꯍꯤ ꯑꯅꯤꯅ ꯁꯝꯅꯔꯤꯕ ꯊꯧꯔꯤ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯋꯤꯛꯅꯦꯁ ꯄꯣꯏꯟꯠ ꯑꯗꯨꯗ ꯇꯣꯛꯁꯤꯛꯀꯤ ꯑꯣꯏꯕ ꯀꯥꯝꯅꯕ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯝꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯤꯛꯅꯦꯁ ꯄꯣꯏꯟꯠ ꯑꯁꯤꯗ ꯇꯧꯔꯨꯕ ꯑꯁꯤꯗꯒꯤ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯃꯣꯟꯁꯇꯔ ꯑꯁꯤꯒꯤ ꯃꯌꯥ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯎꯝꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯈꯥꯗꯁꯨ ꯍꯣꯜ ꯑꯃ ꯂꯩꯕꯅ ꯃꯌꯥ ꯑꯗꯨꯅ ꯑꯁꯨꯝ ꯆꯞꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯀꯥꯃꯣꯔꯥ ꯍꯣꯏꯒꯤ ꯁꯤꯞ ꯑꯗꯨ ꯃꯧꯅꯥ ꯍꯣꯏꯒꯤ ꯕꯣꯠ ꯑꯗꯨꯒ ꯀꯤꯅꯗꯨꯅ ꯊꯧꯔꯤꯅꯁꯨ ꯂꯩꯕꯅꯤꯅ ꯆꯤꯡꯁꯤꯜꯂꯛꯇꯨꯅ ꯃꯣꯟꯁꯇꯔ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯌꯥ ꯃꯄꯥꯗ ꯆꯞꯈꯥꯏꯒꯗꯧꯕꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗꯒꯤ ꯀꯀꯥꯃꯣꯔꯥ ꯍꯣꯏꯒꯤ ꯆꯤꯞꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯕꯣꯠ ꯑꯅꯤꯅ ꯁꯝꯅꯔꯤꯕ ꯊꯧꯔꯤ ꯑꯗꯨꯕꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯆꯥꯎꯔꯕ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨꯁꯨ ꯈꯨꯝꯖꯤꯜꯂꯛꯇꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯧꯅꯥ ꯍꯣꯏꯅ ꯃꯅꯨꯡꯗ ꯑꯆꯧꯕ ꯍꯣꯜ ꯑꯃ ꯍꯥꯡꯂꯛꯂꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯣꯜ ꯑꯗꯨꯗ ꯆꯪꯂꯛꯄ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯉꯁꯥꯏ ꯃꯥꯎꯏꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯥꯎꯏ ꯑꯗꯨꯁꯨ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯐ꯭ꯔꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐ꯭ꯔꯤ ꯑꯣꯏꯕ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯍꯨꯛ ꯑꯗꯨꯁꯨ ꯂꯧꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯧꯅꯥꯒꯤ ꯄꯤꯛ ꯑꯃꯗꯤ ꯆꯤꯛ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯃꯧꯅꯥꯁꯨ ꯂꯥꯛꯂꯦ ꯍꯥꯏꯕ ꯑꯁꯤ ꯃꯥꯅ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯃꯥꯎꯏꯅꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯧꯅꯥ ꯑꯁꯤ ꯁꯣꯏꯗꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯃꯥꯌꯣꯛꯅꯔꯝꯃꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯎꯏꯅ ꯃꯧꯅꯥꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯧꯅꯥ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯇꯥꯡꯒꯤ ꯍꯥꯏꯔꯤꯕ ꯗꯦꯃꯤꯒꯣꯠ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯧꯇꯥꯡꯒꯤꯅ ꯃꯧꯅꯥꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯃꯇꯥꯡꯒꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯒꯥꯔꯗꯤꯌꯟꯁ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯈꯣꯏꯕꯨ ꯃꯣꯇꯨꯄꯦꯇꯨ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯕ ꯑꯗꯨ ꯑꯩꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯧꯅꯥꯅ ꯃꯇꯥꯡꯒꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯂꯤꯕꯁꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗꯒꯤ ꯃꯧꯅꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏꯒꯤ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯅꯥꯂꯣꯅ ꯀ꯭ꯔꯁ ꯇꯧꯗꯨꯅ ꯊꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯕꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯥꯏꯂꯦꯟ ꯑꯁꯤꯕꯨ ꯆꯪꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯇꯦꯜ ꯑꯃ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ, ꯑꯁꯤꯒꯤ ꯄꯣꯔꯇꯦꯜ ꯑꯁꯤ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯅꯥꯂꯣꯅ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯥꯂꯣꯒꯤ ꯀ꯭ꯔꯁ ꯑꯗꯨ ꯃꯥꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯥꯡꯒꯤꯅ ꯃꯧꯅꯥ ꯑꯗꯨꯕꯨ ꯄꯣꯔꯇꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯎꯏ ꯑꯃꯗꯤ ꯃꯥꯒꯤ ꯀ꯭ꯔꯤꯎꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯇꯥꯡꯒꯤꯅ ꯔꯤꯆꯨꯑꯦꯜ ꯑꯃ ꯁꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯔꯇꯦꯜ ꯑꯃꯕꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯄꯣꯔꯇꯦꯜ ꯑꯁꯤ ꯍꯥꯡꯗꯣꯔꯛꯄ ꯑꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯣꯔꯇꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯔꯇꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯥꯎꯏꯅ ꯃꯇꯥꯡꯒꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ,
Nangna karigidamak asigumlaba thabak asi tawribano nangna tawriba thabak asi aikhoi pumnamak asibu loina mafam asida phajinduna thamba asi nangi apambara haiduna aduga amuksu maunana hairaklambi ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯇꯥꯡꯒꯤꯅ ꯃꯥꯎꯅꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯈꯣꯏꯒ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯌꯥꯗꯦ ꯃꯔꯝꯗꯤ ꯀ꯭ꯔꯁ ꯑꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯅꯈꯣꯏꯒ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯇꯥꯡꯒꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯁꯨ ꯁꯣꯏꯗꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯗꯨꯗ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯎꯅꯥ ꯑꯗꯨꯁꯨ ꯄꯣꯔꯇꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯣꯡꯊꯈꯤꯔꯝꯃꯤ ꯄꯣꯔꯇꯦꯜ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯄꯨꯂꯞ ꯑꯗꯨ ꯑꯣꯁꯤꯜ ꯑꯃꯗ ꯂꯩꯕ ꯕꯣꯠ ꯑꯃꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯄꯨꯂꯞ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯇꯥꯔꯛꯄ ꯑꯁꯤꯗ ꯃꯥꯎꯅꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀ꯭ꯔꯤꯎꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯥꯎꯏꯅ ꯃꯥꯎꯅꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯕꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕ ꯍꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤ ꯅꯥꯂꯣ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯃꯣꯟꯁꯇꯔ ꯑꯣꯏꯕ ꯁ꯭ꯇꯣꯝ ꯑꯃꯒꯤ ꯃꯈꯥꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯃꯐꯝ ꯑꯁꯤ ꯌꯧꯅꯕ ꯐꯥꯎꯕ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯅꯗꯤ ꯅꯪ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯍꯟꯕ ꯑꯁꯤ ꯄꯥꯝꯗꯕꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯒꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯤ ꯏꯊꯟꯗꯅ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯅꯥꯂꯣ ꯑꯁꯤ ꯏꯊꯟꯗꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯕꯅꯤ ꯃꯥꯎꯏꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩꯔꯒꯅꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯅꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯝꯕꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯕ ꯁꯤꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯁꯤꯗꯒꯤ ꯃꯥꯎꯅꯥꯅ ꯃꯥꯎꯏꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯑꯣꯁꯤꯟꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯥꯎꯅꯥꯅ ꯑꯣꯁꯤꯟꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯑꯣꯁꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯤ ꯑꯗꯨꯒ ꯑꯣꯁꯤꯟꯕꯨ ꯀꯧꯕ ꯃꯇꯝꯗꯗꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯣꯁꯤꯟ ꯑꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯔꯨꯞ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯝꯗꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯁꯤꯟ ꯑꯁꯤꯗꯤ ꯅꯥꯂꯣꯅ ꯂꯣꯏꯅ ꯀ꯭ꯔꯁ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯁꯤꯟ ꯑꯁꯤꯗꯤ ꯆꯨꯝꯅꯒꯤ ꯏꯁꯤꯡꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯤ ꯃꯣꯟꯁꯇꯔ ꯈꯔꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗ ꯃꯥꯎꯏꯅ ꯃꯥꯎꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯣꯟꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯉꯥꯛꯇꯨꯅ ꯂꯩꯒꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯥꯎꯅꯥ ꯑꯃꯗꯤ ꯀ꯭ꯔꯤꯎꯁꯤꯡ ꯑꯗꯨꯕꯨ ꯃꯥꯎꯏꯅ ꯃꯐꯝ ꯑꯗꯨꯗ ꯃꯣꯟꯁꯇꯔꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯗꯨ ꯑꯗꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯪꯐꯥꯟꯒꯤ ꯃꯐꯝ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ ꯑꯁꯤꯗꯒꯤ ꯀꯪꯐꯥꯟꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯗꯨ ꯊꯧꯖꯤꯟꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯇꯥꯎꯇꯥꯏ ꯕꯁꯥꯒꯤ ꯕꯣꯠ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯕꯣꯠ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯥꯎꯅꯥ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯔꯝꯗꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯀ꯭ꯔꯤꯎꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯉꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯎꯏꯅ ꯃꯥꯎꯅꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯃꯥꯎꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯅꯪ ꯑꯁꯤ ꯃꯥꯎꯅꯥ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯂꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯅꯊ꯭ꯋꯥꯏ ꯋꯥꯔꯤꯕꯅꯣ ꯑꯆꯧ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯅꯪꯅ ꯁꯣꯜꯕ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗꯤ ꯅꯪꯅ ꯁꯣꯜꯕ ꯇꯧꯕ ꯍꯥꯏꯕ ꯑꯁꯤ ꯀꯔꯤꯁꯨ ꯂꯨꯅ ꯊꯣꯛꯑꯣꯏ ꯍꯥꯏꯗꯨꯅ ꯃꯥꯎꯅꯥꯒꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯕꯨ ꯃꯥꯎꯏꯅ ꯊꯧꯒꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯊꯕꯛ ꯑꯁꯤꯗ ꯑꯩꯅ ꯂꯤꯗ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯔꯁ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜꯗ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯎꯅꯥ ꯑꯃꯗꯤ ꯃꯥꯎꯏ ꯃꯈꯣꯏ ꯑꯅꯤꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯀ꯭ꯔꯤꯎꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯗꯨꯒ ꯇꯥꯎꯇꯥꯏꯒꯤ ꯕꯣꯠ ꯑꯗꯨꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯌꯥꯝꯅ ꯑꯐꯕ ꯕꯣꯠ ꯑꯃꯕꯨ ꯁꯦꯝꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯑꯀꯟꯕ ꯁ꯭ꯇꯣꯝ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛ ꯔꯦꯗꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯕꯣꯠ ꯑꯗꯨ ꯊꯧꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯇꯣꯔꯅꯦꯗꯣ ꯑꯃꯗꯤ ꯕꯔꯖ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯇꯣꯔꯅꯦꯗꯣꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯎꯏꯅ ꯇꯥꯔꯛꯂꯤꯕ ꯕꯔꯖꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯇꯨꯅ ꯃꯥꯎꯅꯥ ꯍꯣꯏꯕꯨ ꯀꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯃꯥꯎꯅꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯈꯪꯂꯛꯑꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯕꯔꯖꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕ ꯈꯛꯇꯃꯛꯇꯗ ꯑꯦꯇꯦꯛ ꯇꯧꯏ ꯑꯗꯨꯒ ꯃꯥꯎꯏꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯕ꯭ꯔꯖ ꯑꯁꯤꯅ ꯃꯥꯎꯅꯥ ꯍꯣꯏꯕꯨ ꯇꯝꯅ ꯑꯗꯨꯃꯛ ꯈꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯁꯤꯗꯒꯤ ꯃꯥꯎꯅꯥꯅ ꯃꯥꯎꯏꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ
ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯗꯨꯃꯛ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯨꯅ ꯂꯩꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯑꯥꯏꯂꯦꯟ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯣ, ꯑꯗꯨꯒ ꯇꯥꯔꯛꯂꯤꯕ ꯕꯔꯖꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯇꯨꯅ ꯇꯥꯟꯅꯍꯜꯂꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯂꯕ ꯃꯇꯨꯡꯗ ꯅꯪ ꯑꯥꯏꯂꯦꯟ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ, ꯑꯗꯨꯒ ꯅꯪꯅ ꯑꯇꯣꯞꯄ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯑꯇꯣꯞꯄ ꯑꯥꯏꯂꯦꯟ ꯑꯃꯗꯨꯗ ꯑꯃꯨꯛ ꯂꯦꯟ ꯇꯧꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯎꯏꯅ ꯃꯧꯅꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯂꯦꯟ ꯇꯧꯕꯤꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯧꯅꯥꯅ ꯃꯥꯎꯅꯤꯒꯤ ꯃꯐꯝꯗ ꯊꯥꯖꯕ ꯄꯤꯔꯝꯃꯤ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯦꯟ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤꯗꯒꯤ ꯃꯥꯎꯏ ꯑꯗꯨ ꯑꯥꯏꯂꯦꯟ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯍꯨꯛ ꯑꯗꯨ ꯇꯧꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯑꯥꯏꯂꯦꯟ ꯑꯗꯨꯕꯨ ꯆꯤꯡꯈꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯧꯅꯥ ꯍꯣꯏꯅ ꯃꯥꯒꯤ ꯀ꯭ꯔꯤꯎꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯑꯀꯟꯕ ꯁ꯭ꯇꯣꯔꯝꯁꯤꯡ ꯑꯗꯨꯒ ꯐꯥꯏꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯎꯏꯅ ꯃꯥꯒꯤ ꯍꯨꯛ ꯑꯗꯨ ꯇꯧꯗꯨꯅ ꯆꯤꯡꯈꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯊꯛꯇꯒꯤ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯆꯥꯎꯕ ꯕ꯭ꯔꯖ ꯑꯃ ꯃꯥꯒꯤ ꯃꯊꯛꯇ ꯇꯥꯁꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯕ꯭ꯔꯖ ꯑꯗꯨꯅ ꯇꯥꯁꯜꯂꯛꯄ ꯑꯗꯨꯗꯒꯤ ꯃꯥꯎꯏꯒꯤ ꯃꯁꯥꯗ ꯌꯦꯛꯑꯝꯃꯤꯕ ꯇꯦꯇꯨꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯃꯥꯡꯈꯤꯗꯨꯅ ꯌꯥꯝꯅ ꯑꯀꯟꯕ ꯕ꯭ꯂꯥꯁ ꯑꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯀꯟꯕ ꯕ꯭ꯂꯥꯁ ꯑꯗꯨꯗ ꯃꯥꯎꯏ ꯑꯗꯨ ꯄꯥꯏꯊꯣꯔꯛꯇꯨꯅ ꯃꯧꯅꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯃꯧꯅꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯍꯤ ꯑꯁꯤꯁꯨ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯏꯁꯤꯡꯗ ꯂꯨꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯧꯅꯥꯅꯁꯨ ꯃꯥꯒꯤ ꯋꯥꯈꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ, ꯑꯗꯨꯗꯤ ꯃꯇꯥꯡꯒꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯃꯇꯥꯡꯒꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯕꯅꯤ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯃꯧꯅꯥꯅ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯧꯅꯥꯅ ꯃꯥꯎꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯑꯣꯁꯤꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯧꯅꯥꯅ ꯍꯦꯛ ꯑꯣꯁꯤꯟ ꯑꯗꯨꯗ ꯆꯣꯡꯊꯈꯤꯕꯗꯒꯤ ꯃꯥꯒꯤ ꯃꯊꯛꯇ ꯕ꯭ꯔꯖ ꯑꯃ ꯇꯥꯁꯜꯂꯛꯇꯨꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯧꯅꯥ ꯇꯝꯅ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯥꯒꯤ ꯀ꯭ꯔꯤꯎꯁꯤꯡ ꯑꯗꯨꯅ ꯃꯥꯎꯏ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯧꯅꯥꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯍꯦꯛ ꯊꯦꯡꯕꯗꯒꯤꯗꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯈꯤꯕ ꯕ꯭ꯔꯖ ꯑꯗꯨꯅꯁꯨ ꯃꯧꯅꯥꯒꯤ ꯃꯐꯝꯗ ꯐꯨꯖꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯉꯥꯟꯕ ꯃꯉꯥꯟ ꯑꯃꯕꯨ ꯐꯨꯗꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯉꯥꯟ ꯑꯁꯤ ꯍꯦꯛ ꯐꯨꯗꯣꯔꯛꯄꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯝꯂꯤꯕ ꯑꯀꯟꯕ ꯁ꯭ꯇꯣꯔꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯧꯅꯥꯅ ꯍꯦꯛ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯊꯦꯡꯂꯨꯕꯗꯒꯤꯅꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯎꯏ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯗꯨꯅ ꯃꯍꯥꯛ ꯃꯧꯅꯥꯒꯤ ꯃꯅꯥꯛꯇ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯧꯅꯥ ꯑꯗꯨꯕꯨ ꯃꯥꯎꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯧꯅꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯑꯗꯨ ꯇꯥꯔꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯎꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯅꯥꯔꯣꯒꯤ ꯀ꯭ꯔꯁꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯑꯦꯟꯁꯦꯁꯇꯔꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯦꯟꯁꯦꯁꯇꯔꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯃꯈꯨꯠ ꯑꯗꯨ ꯁꯝꯅꯗꯨꯅ ꯃꯧꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯑꯦꯟꯁꯦꯁꯇꯔꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯃꯉꯥꯟ ꯑꯃ ꯐꯨꯗꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯨꯗꯣꯔꯛꯂꯤꯕ ꯃꯉꯥꯟ ꯑꯁꯤ ꯃꯧꯅꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯧꯅꯥꯒꯤ ꯗꯦꯃꯤꯒꯣꯗ ꯑꯃꯕꯨ ꯁꯦꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯧꯅꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯦꯟꯁꯦꯁꯇꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯣꯁꯤꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯧꯅꯥꯒꯤ ꯃꯐꯝꯗꯅ ꯍꯤ ꯍꯣꯟꯅꯕ ꯅꯧ ꯑꯗꯨꯕꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯎꯏꯒꯤ ꯃꯐꯝꯗꯅ ꯃꯥꯅ ꯄꯥꯏꯅꯕ ꯍꯨꯛ ꯑꯗꯨꯕꯨ ꯄꯤꯔꯛꯑꯝꯃꯤ꯫ ꯃꯥꯎꯏꯁꯨ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯍꯨꯛ ꯑꯗꯨ ꯍꯦꯛ ꯐꯪꯕꯗꯒꯤꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯍꯥꯟꯅꯒꯨꯝ ꯇꯦꯇꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯃꯥꯎꯏꯅ ꯃꯥꯒꯤ ꯍꯨꯛ ꯑꯗꯨ ꯄꯜꯍꯜꯂꯕ ꯃꯇꯨꯡꯗ ꯑꯇꯤꯌꯥ ꯃꯊꯛꯇꯒꯤ ꯊꯧꯔꯤ ꯑꯃ ꯇꯧꯗꯨꯅ ꯑꯥꯏꯂꯦꯟ ꯑꯗꯨꯕꯨ ꯆꯤꯡꯈꯠꯂꯛꯂꯝꯃꯤ꯫ ꯃꯥꯎꯏꯅ ꯆꯤꯡꯈꯠꯂꯛꯂꯤꯕ ꯑꯥꯏꯂꯦꯟ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯃꯧꯅꯥꯅ ꯂꯦꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯣꯔꯟ ꯑꯃꯕꯨ ꯈꯣꯡꯉꯛꯑꯝꯃꯤ꯫ ꯍꯣꯔꯟ ꯑꯗꯨ ꯍꯦꯛ ꯈꯣꯡꯕꯗꯒꯤꯗꯤ ꯑꯥꯏꯂꯦꯟ ꯑꯗꯨꯗꯒꯤ ꯃꯉꯥꯟ ꯑꯃ ꯐꯨꯗꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯂꯝꯕꯤꯒꯨꯝꯅ ꯂꯣꯏꯅ ꯁꯦꯝꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯧꯅꯥꯒꯤ ꯀ꯭ꯔꯤꯎꯁꯤꯡ ꯑꯗꯨꯁꯨ ꯃꯧꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯑꯥꯏꯂꯦꯟ ꯑꯁꯤꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯃꯊꯛꯇ ꯂꯧꯈꯠꯂꯛꯄ ꯉꯝꯕ ꯑꯁꯤꯗ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯑꯗꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯑꯥꯏꯂꯦꯟ ꯑꯁꯤꯒ ꯑꯇꯣꯞꯄ ꯑꯥꯏꯂꯦꯟꯁꯤꯡ ꯑꯗꯨꯒ ꯁꯝꯅꯅꯕꯒꯤꯗꯃꯛ ꯃꯦꯞ ꯑꯗꯨ ꯁꯤꯝꯕꯣꯜ ꯑꯃ ꯑꯣꯏꯅ ꯌꯦꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗꯒꯤ ꯍꯣꯔꯟ ꯈꯣꯡꯉꯛꯄ ꯑꯗꯨ ꯃꯈꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯕꯣꯠ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯕꯣꯠ ꯇꯣꯡꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯅꯦꯛ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯎꯏ ꯑꯃꯗꯤ ꯃꯧꯅꯥ ꯃꯈꯣꯏꯒꯤ ꯀ꯭ꯔꯤꯎꯁꯤꯡ ꯑꯗꯨꯒ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫
ꯑꯗꯨꯒ ꯃꯧꯅꯥꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯒ ꯊꯦꯡꯅꯕ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯃꯧꯅꯥ ꯍꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏ ꯈꯛꯇꯕꯨ ꯂꯥꯛꯄ ꯑꯣꯏꯔꯝꯗꯦ, ꯑꯇꯣꯞꯄ ꯑꯥꯏꯂꯦꯟꯁꯤꯡꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯤꯡ ꯁꯤꯌꯔ ꯇꯧꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯀꯣꯇꯨ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯊꯤꯟꯕ ꯂꯥꯛꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯑꯥꯏꯂꯦꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯪꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯀ꯭ꯔꯁꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯕꯅꯤꯅ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ, ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯊꯝꯖꯔꯤ꯫